Wakhallon Mannaba Apurba Wama Kangleipak Amadi AZ Memorial Academy na Charangpat maning Leikaida LEIBA Academy ASIDA MAHEIROISING OJASING YAONA PUNNA kuntaruk SUBA MALEMGI imalongi NUMIT International Mother Language Day PANGTHOKKHRE Youth Voices of Multilingual Education haiba theme da pangthokiba thoram aduda MAHEIROI Amadi thoram aduda MAHEIROISING na saireng pangthokpana mapung oiba thoram oiki thoramga mari leinana Saugrakpam Sumati All Manipur Guardian Student Organization gi secretary na phongdokibada Kunai ama saktak pahaibasi masagi lon mayek lining laison fizet chaksana tai aikoi gidi awat pa ma fawba leitrabanina ngasigi numichi yamna chokthok jaba yai mapung fana mahai tamba fangjaba matamasida MAHEIROISING na hona jaba mathau tai maduna OJASING na takpi tambiri badu khangho haihona ba hona jagadabani mama mapa oibasingna macha singbu tuition tharaga loide haiba wakhalon asi thadok minana ba hona minase ba wafam thamki athoiba mitunglen oina saruk yakiba Jackson Kongpam social worker na haikibada irol hena season aduna chokhat hanaba hona gadabani Hindi English khangjin ba phai adubu aikoi gi lon ngangjaduna minasu tamna ba hona gadabani chokhat pa leipak kya na masa gi lon bu ngangduna sandokduna chokhat na ba hona ri haiba wafam thamki any function da any program da imalo da tali nandi hoi English Hindi khang ga so madu nandi madu kali gino haru matam da madu na communication gi na da any toma ba trade the matter come in the country. When the gate I wrote on I will go see any secret can sing any. But she knows you number I say, look at it. Magi country, Magi tomato, Magi Sati road. I could be taking more in a Kangi road see. I didn't think of my said, I will first priority. Randy, boy. Mipung putihkan sampai bahwa USA, ada Rusia, ini magi presiden LEIBA macam mana kalau yang jauh Rusia ni presiden dan India adalah agama Islam juga kesulitan stability magi country LEIBA sudah mati USA ni presiden adalah kesulitan magi stability lalu nana aku itu power head sports dah Messi, Ronaldo magi language da loina pe warati boy English khanda balate loi khangi adu masana magi language tu mai hamda upgrade taw masi loina khanda warati kai ba mu tamla ai koi da